Kuki MLA sing Saruk Yaduna Churachandpur da Khongjang Changsinkhre Pawasi Pandam Pause dagi Lokhatsavane Indo Myanmar ngamkhai paring da chanaramba Free Movement Regime FMR Thoknaba Amadi ngamkhai paring da fencing taunaba center gi Thaurang yaning di Haiduna Kuki MLA ahum Saruk Yaduna ngarang Churachandpur da Khongjang Changsinkhre United Zau Organization UZO na sinduna ngarang ayuk pung 12 minute kuntra tabadagi Changsinkiba Khongjang aduda Saikot ki MLA Paulilal Haukim Henglep ki MLA Ledzamang Haukim amasung Singhat ki MLA Sinlunthang Saruk Yabaga Leinana Kuki Zo tribe ki lusingba Meeoi kaya Saruk Yakheng Khongjang adugi manungchana Manipur da thogliba irang asina maram oiduna Laikhidraba Kuki Zo Meeoi singi maphamda minute ama 2 minute leptuna ikai khumnaba utkheng Kuki Zo Council Zomi Council Kuki Inpi Manipur amasung Mar Inpui gi lusingba kaya su Saruk Yakheng Khongjang aduda ngamkhai paringda sanaramba FMR lauthokpa yaningde ngamkhai sambal khanaba lainga ki thorang yaningde haina iba play card sing sizinnabaga loinana kholaw singsu laukhe tungda United Zau Organization gi luchingba sing Churachandpur Deputy Commissioner Darun Kumar gi khuthangda Union Home Minister Amit Shah da memorandum amasu pisankhe NSCN-IM amadi ZUF Anigi Marakta Khut Thoknaba Leppu Haiduna rally Chatkhre Pawasi Kangleipaki Maira Pause dagi Lokhatsavane Zeliangrong United Front ZUF Amadi National Socialist Council of Nagaland Isak Muiba NSCN-IM Anigi Marakta Toina Khut Thoknabagi Thokdok Thorakpabu Yaningdaba Phongdoktuna None District ki Tupul Area Women Society na sinduna ngaha None District ki akoiba maphamsingda Khut Thoknaba Leppu Haina kholaw lawduna rally Chatkhre Masing yamlaba miyamgi Maikay adomgi rally aduda We want peace, no fighting No violence amadi no fighting between brothers haina iba play card sing su sizinakhe ningsingba yabadi haukiba nongmaijing numit ki ayukta Khokpum police station gi manungsan na nongsai singkaw part 1 da ZUF amadi NSCN-IM gi lanmi sing gi marakta Akanba Khut thoknakhe aduga chamana ba Khut thoknabagi thokdok amasu mamang thagi kunipan da nonegi sangji amadi dolang anigi marakta thokhibane thokdok sing adugi manungda asogapandi yaukhiba laite Amaromda ZUF ki maikaidagi ding makoigi dominated area da NSCN-IM na sangsilakpadagi Khut thoknabagi thokdok adu thokpane NSCN-IM gi makoigi area dagi makhata na takthokna bohonakibani haiba waphamsu phongdokpa laikhravane Korounganba Faba Yaroi Haina Mapham Kayada Khongjang Changsinkhre Pawasi Pandam Pause dagi Lokhatsavane Arambai Tenggol gi luchingba Korounganba gi mathakta NIA na case lokhatuna mahakbu phana bohonaba yaningdi Haiduna Kaksing amadi Imphal West District ki Mapham Kayada ngarang wakat mi phamduna Khongjang Changsinkhre Kaksing District ki Sekmaijing Kaithel Tokpasing Mondum Mahadev Gate Waikhong Ningthau Manai Community Hall Thongjau Kaithel Community Hall Elangkhang Pokpi Mamang Mandap Thaunaujom Kaithel Set Yangdong Kaithel Community Hall Lamjau Mayai Laikai Lamjau Makha Laikai Lamjau Kangjaibung Community Hall Lamjau Awang Laikai Waiting Set amasung Hiang lam wabagai lamkhai kaithel da ngarang ayuk pung 12 dagi nungthil pung 3 phauba miyamna wakat mi phampham khe wakat mi phamaduda khul ngakpa isa sing Faba Yaroi NIA na Korounganba khuman gi mathakta siriba maral yaning de mahakpu phana bohonaba khudakta tokadavane mahaki mathakta paliba case khudakta handokadavane tampakta afaspa thamjilakpa yaning de haibana chingba warol iba play card sing sizinabaga loinana kholaw kayasu laukhe Indrakumar Misiga mari Leinana khul ngakpa taruk Fakhre Pawasi Pandam Pause dagi Lokhatsavane Khongampat mayai laikai da leiba Kakhelambam Indrakumar sahi yangkhai gomdoi suraba Meeoi ama laikhidaba thokdoka mari Leinana Khongampat maikai da khul ngakpa Meeoi taruk faduna makoigi mathakta case lokhatkre Police dagi fangba pauda mathaki waphamasi phongdokladuna Imphal Police Station ki kangbuna pharaba khul ngakpa sing adude Khongampat awang laikai dagi Laisram Rajesh Elias Aku sahi nifuga mari apokpa LI ma Loitang Laikin Thavi dagi Saikhom Rajesh sahi kun manga apokpa S Priyokumar Khongampat khunok dagi Sija Gurumayum Hari Dayananda sahi kun gani thoi apokpa Sunanda Sarama Khongampat awang laikai dagi Laisram Ngamba Maitai sahi kun manga apokpa El Sana Posangbam Khulen mayai laikai dagi Langam Luwangba Maitai sahi kun tragomdoi apokpa El Ina khunba amasung Khamram Mamang laikai dagi Laisram Dixon sahi kun mathoi apokpa El Dinesh ne Pawasina makhata araduna laikhidraba takhelambam Indrakumar gi loinabi Naurem Prabhabati na tha asigi amada police ta wakalakhiba amaga mari leinana Meeoi sing asi fagatkhibane wakat adugi matungina November 13 gi numidang pung 8 lom tabada Sorok khaibam tomba kauba Meeoi amana mangonda phone tawraktuna takhelambam Indrakumar mahaki pokminaba manau nupa takhelambam Sunil
Sahi Yankai Mathoiga, Makoigi Fau Borasing, Tamliba Sumang the Khanabaga Loinana, Sunilna, Khongampa Khul Ngakpa Sing the Pau Peking, Pau Pibadagi Khul Ngakpa, Khomdram Pai Khomba, Laisram Razes, Arambam Razes Haidiba Meeoi Singasina, Takelambam Indrakumar Faduna Pukraga, Tamthina Pura King, Tungda Indrakumar, CIC Segmai the Pukhalaba Matung, Makatana Rims Hospital the Pukhala King. Adubu Doctor Namhaku Sina Purakli Haina Lautoki Bani Haina Su, complain Adu the Pali Haire. Arambai Tenggol Meeoi Mari Faduna Police the Sinnakhiba Thouwongbu, Akanba Mawong the Yaning Day, KMPUC. Pau Wasi, Kanglai Paki Maira Pau Se the Gilokhatsavane. How Kiba December Amada, Ketrigau Esigi Manungsana Labor, Ketrigaugi, Yada Amadi, YOBA Club Nakonba Mapham Amadagi, Draka Mari Leinana Mi Faba Lakpa Arambai Tenggol Meeoi Mari Faduna, Police the Sinnakhiba Thouwongbu. Ketrigau Maitei Pangal United Club, KMPUC na Akanba Mawong the Yaning the Bapongdorok Lane. Wapama Singarang, Ketrigau the Labor, Aba Ground, Thokdok Adugi Matang the Miyamgi Oiba Mipama Pang Thoklaba Matungda, Pau Misinga Unaba Mada, KMPUC gi Wangang Loy, SA Malik na Pongdokibane, Mahang na Makata na Pongdokibada, YOBA Club na Ketrigau gi Mitay Pangal Singi Apex Body Ama Oidiba, KMPUC da Pau Amata Piram da na Amadi, Khanaram Basutaw da na Arambai Tenggol Meeoi Mari, Police ta Sinnakhiba si condemn tawing. Arambai Tenggol na anti-social elements sing muthan na ba drive sa tharakpa si Apex Body asina matam supada saugatle. KMPUC na su yam na kan na drive sa thare, makata na su sa thagigane. Drive sa thaba matam da KMPUC da pau phauraktu na punna thabak tawmina na ba phongdokhiba laikhraba su pau amata piram da na khulai pairaga changlakpadagi bap tana da ba kaya thokiba si yam na laibak thivane. Matung tarakpada Apex Body asina kauba mifam singda drive na chingba sathagadaba lairabasu pau phongna duna angamba mateng pangjagi haikhe loinana YOBA amadi Yada Club na KMPUC gi ayaba yaudana Ketrigau gi mafam amatada tawning ba thabak tawba yaroi karigumba tawramlabadi maduda thoklakpa phafatagi daita pumnamak YBO amadi Yada Club na pugadabani haikhe